Sasatta Kukising na pot laibada pidanaba ZKL na firep laukhre Kamjong headquarter da ngahek laitena nongmai kapsin duna miyamda ki tu jungbu phawon bagi thabuk sathabagi mayokta jingsong katam naw longna sasat kuki khungi mioi singda matam kaktana pochai laibada pidanaba firep laure hairi Eastern Tangkhul region ke mahiroi singya punba loop oiriba ZKL ke Zerola mana hai mahiroi loop asina mamangna sasat youth club makhoina March kunga mari da thokiba semjin sajanba wafam singya wa press statement adugi matangda lalle haijana bung kun mari ki matam thakibani sasat youth club na thokiba semjin sajanbu wafam sing adu ZKL na yabung amloi amasung Tangkhul Naga puru ki mioi singbu maral si na bahona ba adu yabung amloi apiba matam loiraba phawboda ZKL na sasat youth club tamakhoi ki wafam handokna ba amasung lalle haijana ba khangan ki wafam ki paukum amata piraktabagi matam kaktana pochai leibada ngasi nungthil pung manga dagi athingba adu thamkibani hairi athingba sigi mayokta thabuk tawrak papum namak lup asina akan bamireng sangani amasung mari leinaba pum namaki wafam asingak na satna bakhangalak linakal amarom da kuki inpi manipur na thokpa serol amada sasat khun amasung atai ukrul amasung kamjong de laiba khun khar da target tawraga satharik liba khongthang asina nungai taba phawole asiguma khongthang asina lamdam asida puruk marakta tension handil han baga loina ing tappa phibam da sauna kahelakani hairi satharak liba phibam asida kuki khun khardi tangai fatana hongdokpagi phibam da lakari amasung masina hena sathiba kangluk ki irang ama lakhalakpa yai haina section wa thamlakli maram asina tribal purup singna basin mana oiba santi ngakmina bagi tangai phadaba lei hairi mari leinaba authority singna su irang asi makata na sauthokta na ba kutakta khongthang sing lokhat piyo harakli Israel gi strike da IRGC gi Navy Chief Ali Reza Tangsiri hatkre Iran America gi F-18 jet kafta kre haina video thadorakre thau puthok pusin tawbagi yamna maroi balami ama oriba Strait of Hormuz manakta leiba Iran gi hithangphom city bandar Avasta Israel na nongthak tagi landa chathaduna Islamic Revolutionary Guard Corps IRGC Navy gi makok Ali Reza Tangsiri hatkre haina Israel gi official singna Jerusalem Post da phongdorakre Jerusalem Post na report rakibada Israel amasung United States na Iran gi mathakta landaba hawkhibadagi Middle East ta tangdu leita dabagi phibam mayok na ringai cherakta malim gi khwaidagi maru oriba maritime checkpoint asida Israel na landa chathekibani hari Israel gi Prime Minister Benjamin Netanyahu na Washington na khuthokna balep na bagi khongthang paikhalak thringai gi mamang pung 9 gi manungda Iran da akan ba air strike chathaduna laibadu gi arm industry manghanta khanna ba akan ba yathang pi khri haina New York Times ki report amana phongdorakre United States na Iran gi lan asi loishin na bagi lokhalakpa khongthang gi saruk ama oina point 15 yawba warol ama Netanyahu gi lengang na phangbadagi Iran gi mathakta akan balanda chathana ba Israel lengang na yathang pi khibani US na Iran gi lan loishin na bagi matangda thamkhiba warol sing adu Iran na yakhidabaga loina na Iran na US ki mathakta condition manga thamkhiba du yanarabadi hojik sokna ribalan asi lepna bagi ayaba pigani haina Iran gi senior political security officials na phongdorakre Official na laibadu gi press TV da phongdokiba warol amada Iran na thamkiba condition manga adu thabakta onthok trabadi defensive operation hena kansin gani haki numit kun ga tareni suraklabalana sida America gi matik me leraba F-18 jet ama Chafar manakta Iran na kapthakre haina IRGC na phongdorakre US gi matik me leraba fighter jet asi kapthakibagi video social media platform singda thaganaraki Iran na US ki fighter jet kapthaki haina phongdoraki badu US Central Command adi aranbani haina phongdorakti hi yangkhairong gi tungda hanba oina thada chatkadaba mi yawwa NASA gi mission mathang chayola launch tawgadari Kumja 1972 da NASA gi Apollo 17 mission na thalibakta chatkhiba aroiba mi yawba mission oiduna laklaba matung mathang thagi ahanba chayola chahi yangkhairong gi tungda ahanba oina thada chatkadaba NASA gi mi yawba mission Artemis 2 launch tawna batharang tawkre hojingmaki oina di Artemis 2 launch tawbagi matam asi mathang thagi amada schedule tawduna thamli adubu NASA na nongju nungsa gi phibam yengduna schedule tawriba matam asi khara semdorakpa yai hairi Artemis 2 asi US ki Kennedy Space Center gi launch complex 39 Vidagi NASA gi khwaidagi mapangal kanba space launch system SLS sizinaduna launch tawgadabani chahi yangkhairong gi tungda ahanba oina numit 10 gi round trip ta thada chatkadariba NASA gi mission asida astronaut marina sarukyari astronaut sing adudi Red Wiseman Commander Victor Glover Pilot Christina Kos mission specialist amasung Canada gi Space Agency dagi Jeremy Hansen mission specialist ni Artemis 2 asi maruiba part ani na punsinuna saba rocket system amani part ani adudi NASA gi lamsang khongchat kidamak saba heavy duty rocket space launch system SLS amasung mission asida saruk yariba astronaut sing butek ta kaidina lehen gadariba amasung mission asigi maru oiriba thodang sing pangthokpam oigadariba Orion spacecraft ning
ꯅꯥꯁꯥꯒꯤ SLS ꯑꯃꯁꯨꯡ ꯑꯣꯔꯦꯟꯖ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯀꯤ ꯑꯄꯨꯟꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯇꯨꯡꯗ ꯃꯥꯔꯁꯇ ꯃꯤꯑꯣꯏꯕꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯈꯣꯡꯆꯠꯀꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠ 3 ꯑꯁꯤ ꯆꯍꯤ 50 ꯒꯤ ꯃꯇꯨꯡꯗ ꯊꯥꯗ ꯆꯠꯀꯗꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯥ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯈꯣꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯅꯆꯤꯡꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯌꯥꯎꯗꯦ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯁꯤ ꯑꯣꯔꯦꯟꯖ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯀꯤ ꯃꯇꯦꯡꯅ ꯊꯥꯒꯤ ꯑꯣꯔꯕꯤꯠꯇ ꯀꯣꯏꯔꯒ ꯃꯤꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯒ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯇꯦꯃꯤꯁ 2 ꯃꯤꯁꯟ ꯑꯁꯤꯅ ꯇꯨꯡꯗ ꯃꯤꯑꯣꯏꯕꯅ ꯁ꯭ꯄꯦꯁꯇ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯁꯥꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡꯁꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯁ꯭ꯄꯦꯁꯇ ꯃꯤꯑꯣꯏꯕꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯝꯗꯧꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯤꯖꯤꯟꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯦꯇꯥ 1 ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯅ ꯄꯨꯊꯣꯛꯄ ꯂꯥꯏꯆꯨꯍꯟꯕ ꯄ꯭ꯔꯗꯛꯇꯁꯤꯡꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯤ꯫ ꯖ꯭ꯌꯨꯔꯤ ꯃꯦꯇꯥ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯝꯄꯦꯅꯤ ꯑꯅꯤ ꯑꯁꯤ ꯆꯍꯤ ꯅꯧꯔꯤꯕ ꯌꯨꯖꯔ ꯑꯃꯕꯨ ꯍꯩꯅꯕ ꯄꯣꯛꯍꯜꯂꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕ ꯑꯃꯁꯨꯡ ꯂꯥꯏꯆꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄ꯭ꯔꯗꯛꯇꯁꯤꯡ ꯊꯑꯣꯏꯅ ꯄꯨꯊꯣꯛꯄꯒꯤ ꯃꯔꯥꯜ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯖ꯭ꯌꯨꯔꯤ ꯑꯃꯅ ꯔꯨꯂꯤꯡ ꯄꯤꯈ꯭ꯔꯦ꯫ ꯌꯨꯖꯔꯁꯤꯡ ꯑꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄ꯭ꯔꯗꯛꯇꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯋꯥꯔꯅꯤꯡ ꯄꯤꯔꯝꯗꯕ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯖꯨꯔꯤ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯗ ꯋꯥꯀꯠꯂꯛꯂꯤꯕꯤ ꯄ꯭ꯂꯦꯟꯇꯤꯐꯀꯤ ꯃꯐꯝꯗ ꯃꯦꯇꯥꯅ ꯆꯥꯗ 70 ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯅ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ $6 ꯃꯤꯂꯤꯌꯟ ꯀꯤ ꯋꯥꯀꯣꯡꯁꯦꯜ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯖ꯭ꯌꯨꯔꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯋꯥꯏꯜ ꯑꯁꯤ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 7ꯅꯤꯔꯣꯝ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯡꯒꯠꯂꯛꯂꯤꯕ ꯂꯣ ꯁꯨꯏꯠ ꯑꯁꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯋꯥꯏꯜ ꯆꯠꯊꯕ ꯋꯥꯀꯠꯅꯤ꯫ ꯂꯣꯁ ꯑꯦꯟꯖꯦꯂꯁꯀꯤ ꯁꯨꯄꯔꯤꯌꯔ ꯀꯣꯔꯠꯇ ꯆꯠꯊꯈꯤꯕ ꯆꯌꯣꯜ 3ꯀꯤ ꯋꯥꯏꯜꯁꯤꯗ ꯖ꯭ꯌꯨꯔꯤꯁꯤꯡꯅ ꯃꯦꯇꯥ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡ, ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯥꯏꯆꯨꯕꯒꯤ ꯑꯈꯪ-ꯑꯍꯩ, ꯋꯤꯠꯅꯦꯁꯁꯤꯡ ꯑꯃꯁꯨꯡ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯡꯗ KGM ꯍꯥꯏꯕ ꯑꯍꯧꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯅ ꯃꯃꯤꯡ ꯈꯪꯅꯕ ꯂꯣ ꯁꯨꯏꯠ ꯑꯁꯤꯕꯨ ꯊꯥꯡꯒꯠꯂꯤꯕ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯋꯥꯏꯜ ꯄꯤꯈꯤꯕꯅꯤ꯫ KGMꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 3 ꯁꯨꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯁꯨꯡ ꯆꯍꯤ 7ꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯥꯏꯆꯨꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯛꯇꯕꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯐꯤꯚꯝ ꯑꯣꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯁꯥꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯅꯕ ꯁꯦꯜꯐ-ꯍꯥꯔꯝ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒ ꯂꯩꯅꯕ ꯃꯔꯤꯗ ꯑꯀꯥꯏꯕ ꯊꯣꯛꯂꯛꯈꯤ꯫ KGMꯅ ꯆꯍꯤ 18 ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯦꯔꯥꯄꯤꯁꯠꯅ ꯃꯍꯥꯛꯄꯨ ꯕꯣꯗꯤ ꯗꯥꯏꯁꯃꯣꯔꯐꯤꯛ ꯗꯤꯁꯑꯣꯔꯗꯔ ꯑꯃꯁꯨꯡ ꯃꯤ ꯀꯤꯕ ꯁꯣꯁꯤꯌꯦꯜ ꯐꯣꯕꯤꯌꯥꯒꯤ ꯂꯥꯏꯅꯥꯅ ꯅꯥꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯐꯤꯚꯝꯁꯤ ꯃꯍꯥꯛꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯁꯤꯖꯤꯟꯅꯔꯨꯕ ꯃꯔꯝꯗꯒꯤꯅꯤ ꯍꯥꯏꯅ KGMꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯆꯠꯊꯈꯤꯕ ꯌꯦꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ KGMꯒꯤ ꯂꯣꯌꯔ ꯃꯥꯔꯛ ꯂꯦꯅꯤꯌꯔꯅ ꯍꯥꯏꯈꯤ, ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃꯕꯨ ꯐꯣꯟ ꯁꯨꯛꯊꯥ ꯊꯥꯗꯣꯛꯍꯟꯗ꯭ꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤ ꯐꯣꯟꯁꯤꯡꯗ ꯊꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯅꯤ, ꯄꯨꯝꯅꯃꯛꯁꯤ ꯇ꯭ꯔꯣꯖꯥꯟ ꯍꯣꯔꯁꯁꯤꯡꯒꯨꯝꯕꯅꯤ꯫ ꯌꯦꯡꯕꯗ ꯑꯉꯛꯄ ꯄꯣꯛꯏ, ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯧꯁꯤꯜꯂꯨꯔꯕꯗꯤ ꯅꯍꯥꯛꯄꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯒꯅꯤ꯫ KGMꯒꯤ ꯂꯣꯌꯔꯁꯤꯡꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯃꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟꯗ ꯂꯩꯕ ꯄꯨꯟꯁꯤꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ KGMꯒꯤ ꯂꯣꯌꯔꯁꯤꯡꯅ ꯄꯤꯈꯤꯕ ꯑꯏꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯉꯁꯤꯒꯤ ꯋꯥꯏꯜ KGM ꯑꯃꯁꯨꯡ ꯅꯨꯃꯤꯠꯁꯤꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯏꯃꯨꯡ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯑꯣꯏꯔꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯖ꯭ꯌꯨꯔꯤ ꯑꯃꯅ ꯏꯚꯤꯗꯦꯟꯁꯀꯤ ꯋꯥꯔꯣꯜ ꯇꯥꯔꯦ, ꯃꯦꯇꯥ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯅ ꯋꯥꯔꯣꯜ ꯑꯗꯨꯁꯨ ꯇꯥꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯌꯦꯜ ꯂꯩ꯫ ꯉꯁꯤꯒꯤ ꯋꯥꯏꯜ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, KGMꯒꯤꯅꯤ꯫ ꯋꯥꯀꯠꯂꯤꯕꯤ ꯑꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯆꯨꯔꯨꯠꯀꯤ ꯂꯥꯏꯆꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯃꯁꯨꯡ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯇꯁꯤꯡꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯍꯟꯅꯤꯡꯗꯕ ꯁꯥꯈꯤꯕ ꯀꯨꯝꯖꯥ 1990ꯒꯤ ꯍꯤꯗꯥꯛ ꯃꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯕ ꯎꯏ꯫ ꯋꯥꯀꯠ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯤꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯁ꯭ꯀꯔꯣꯜ ꯇꯧꯕ ꯌꯥꯕ ꯐꯤꯗ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯣꯇꯣꯄ꯭ꯂꯦ ꯑꯁꯤꯅꯆꯤꯡꯕ ꯐꯤꯆꯔꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯑꯦꯞꯁꯤꯡꯒ ꯊꯥꯗꯣꯛꯅꯍꯟꯗꯅꯕ ꯁꯦꯝ ꯁꯥꯕꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯗꯛꯇꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯆꯨꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯖꯨꯔꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯒꯤ ꯆꯦꯛꯁꯤꯟꯗꯕ ꯃꯑꯣꯡ ꯑꯁꯤꯅ KGMꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕꯗ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯇꯦꯛ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄ꯭ꯔꯗꯛꯇꯁꯤꯡꯒꯤ ꯃꯑꯣꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗ ꯚꯣꯠ ꯂꯧꯅꯈꯤ꯫ ꯃꯤꯑꯣꯏ 12ꯅ ꯁꯥꯕ ꯖꯨꯔꯤꯁꯤꯡꯒꯤ ꯄꯦꯅꯦꯜ ꯑꯁꯤꯅ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯦꯟꯇꯤꯐꯄꯨ ꯁꯧꯒꯠꯇꯨꯅ 10.2 ꯑꯔꯣꯏꯕ ꯋꯥꯏꯜ ꯄꯤꯈꯤ꯫ ꯖꯨꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯏꯜ ꯑꯁꯤ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯗ ꯊꯥꯡꯒꯠꯄ ꯇꯣꯉꯥꯟꯕ ꯂꯣ ꯁꯨꯏꯠ ꯑꯃꯗ ꯃꯦꯇꯥꯕꯨ $1,375,000 ꯁꯤꯚꯤꯜ ꯄꯦꯅꯥꯜꯇꯤ ꯑꯣꯏꯅ ꯄꯤꯅꯕ ꯌꯥꯊꯪ ꯇꯧꯊꯈꯤꯕ ꯅꯣꯡꯃꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨꯗ ꯖꯨꯔꯤꯅ ꯀꯝꯄꯦꯅꯤ ꯑꯁꯤ ꯀꯟꯖꯨꯃꯔꯁꯤꯡꯕꯨ
ꯃꯁꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯃꯁꯨꯡ ꯌꯨꯖꯔꯁꯤꯡꯕꯨ ꯆꯥꯏꯜ ꯁꯦꯛꯁꯨꯑꯦꯜ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯌꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯒꯤ ꯃꯔꯥꯜ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯊꯪꯅ ꯄꯤꯔꯤꯕ ꯋꯥꯌꯦꯜꯁꯤꯡ ꯑꯁꯤꯗ ꯃꯦꯇꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯃꯥꯡꯕ ꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯃꯦꯇꯥꯅ ꯔꯨꯂꯤꯡꯁꯤꯡꯁꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯗ ꯑꯄꯤꯜ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯀꯦꯁꯇ ꯄꯤꯔꯤꯕ ꯋꯥꯌꯦꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯦꯇꯥꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯀꯝꯄꯦꯅꯤ ꯑꯁꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯣꯟꯂꯥꯏꯟꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯖꯩ ꯍꯥꯏꯔꯤ꯫ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯋꯥꯌꯦꯜ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ꯫ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯍꯛꯁꯦꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯃꯁꯨꯡ ꯑꯦꯞ ꯑꯃꯈꯛꯇꯪꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯖꯣꯔꯖ ꯀꯥꯁꯇꯥꯂꯦꯗꯥ ꯀꯧꯕ ꯑꯃꯅ ꯚꯤꯗꯤꯑꯣ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯔꯤꯕ ꯋꯥꯌꯦꯜ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯑꯄꯤꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯅꯠꯇꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯅ ꯁꯦꯝꯕ ꯁ꯭ꯇꯔꯤꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕꯄꯨ ꯀꯦꯁ ꯑꯁꯤꯅ ꯁꯦꯔꯥꯟꯅꯅ ꯂꯧꯔꯦ꯫ ꯀꯝꯄꯦꯅꯤ ꯑꯅꯤꯃꯛ ꯑꯁꯤꯅ ꯑꯔꯥꯟꯕ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡꯁꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯦꯇꯥꯅ ꯀꯦꯖꯤꯑꯦꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯚꯝꯁꯤꯡ ꯑꯁꯤꯕꯨ ꯃꯌꯨꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯥꯜ ꯁꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯥꯏꯜ ꯑꯁꯤ ꯏꯃꯨꯡ 350 ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯁ꯭ꯀꯨꯜ 250 ꯌꯥꯎꯅ ꯄ꯭ꯂꯦꯟꯇꯤꯐ 1,600 ꯍꯦꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯇꯥ, ꯇꯤꯛꯇꯣꯛ, ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯁ꯭ꯅꯦꯞꯀꯤ ꯃꯊꯛꯇ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯊꯥꯡꯒꯠꯂꯛꯄ ꯀꯦꯁ ꯃꯄꯩ ꯑꯃꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯌꯦꯜꯅꯤ꯫ ꯇꯤꯛꯇꯣꯛ ꯑꯃꯁꯨꯡ ꯁ꯭ꯅꯦꯞꯀꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯏꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯦꯖꯤꯑꯦꯝꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫